ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ ꯁꯤꯡꯅꯨꯡꯒꯤ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯗ ꯊꯥꯔꯤꯛ ꯂꯩꯃ ꯀꯧꯕꯤ ꯑꯃꯒ ꯅꯣꯡꯌꯥꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯄꯥꯜꯂꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯣꯡꯌꯥꯏꯅ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯏ ꯑꯗꯨꯒ ꯊꯥꯔꯤꯛ ꯂꯩꯃꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯌꯣꯜꯂꯤ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯆꯍꯤ 5-10 ꯐꯥꯔꯛꯂꯐꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯔꯝꯗꯦ ꯃꯔꯝ ꯑꯁꯤꯃꯛꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯁꯥꯒꯣꯟꯅꯔꯝꯃꯤ ꯊꯥꯔꯤꯛ ꯂꯩꯃꯅ ꯈꯨꯜꯒꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯄꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯨꯅ ꯇꯧꯏ ꯑꯉꯥꯡꯁꯤꯡꯅꯁꯨ ꯊꯥꯔꯤꯛ ꯂꯩꯃꯕꯨ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯥꯔꯤꯛ ꯂꯩꯃꯅ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯈꯛ ꯃꯅꯥꯀꯣꯡꯗ ꯇꯥꯔꯝꯃꯤ ꯃꯈꯣꯜꯗꯨ ꯀꯔꯤꯅꯣ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ ꯃꯈꯥ ꯇꯥꯅ ꯀꯩꯊꯦꯜꯗ ꯑꯗꯨꯃꯛ ꯐꯝꯂꯝꯃꯤ ꯅꯨꯃꯤꯠꯅ ꯂꯩꯊꯔꯛꯄ ꯃꯇꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯌꯣꯟꯕ ꯂꯣꯏꯔꯦ ꯄꯣꯠ ꯆꯩ ꯌꯣꯟꯈꯤꯕꯒꯤ ꯁꯦꯜꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯃꯍꯥꯛꯀꯤ ꯁꯦꯡꯒꯥꯎꯗ ꯍꯥꯞꯆꯤꯜꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗꯁꯨ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯅꯃꯛ ꯇꯨ ꯆꯨꯡꯉꯤ ꯀꯔꯤ ꯃꯈꯣꯜꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏ ꯐꯗꯤꯕꯤ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯃꯣꯔꯥꯝꯕꯤ ꯑꯃꯈꯛ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯕ ꯎꯔꯝꯃꯤ ꯇꯧꯕꯇꯕꯨ ꯂꯥꯏ ꯐꯗꯤꯕꯤ ꯌꯣꯟꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯉꯝꯅꯃꯛ ꯌꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯕꯅꯤ ꯃꯣꯔꯥꯝꯕꯤꯗꯨꯒꯤ ꯃꯄꯨ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯎꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯊꯥꯔꯤꯛ ꯂꯩꯃ ꯃꯣꯔꯥꯝꯕꯤꯗꯣ ꯂꯧꯈꯠꯂꯒ ꯄꯝꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯏꯃꯥꯒꯤ ꯃꯣꯔꯥꯝꯕꯤ ꯅꯍꯥꯛꯇꯤ ꯅꯇꯣꯝꯇ ꯂꯩꯃꯥꯏꯁꯤꯗ ꯀꯩꯗꯧꯔꯤꯕ ꯆꯠꯂꯁꯤ ꯅꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯒꯥꯏꯗ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯣꯔꯥꯝꯕꯤꯗꯨ ꯊꯥꯔꯤꯛ ꯂꯩꯃꯅ ꯃꯍꯥꯛꯀꯤ ꯌꯦꯟꯗꯥꯏꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ ꯃꯇꯝꯗꯨꯗ ꯊꯥꯎꯃꯩ ꯑꯃꯈꯛ ꯄꯥꯏꯔꯒ ꯅꯣꯡꯌꯥꯏꯅ ꯊꯥꯔꯤꯛ ꯂꯩꯃꯕꯨ ꯉꯥꯏꯔꯒ ꯊꯣꯡꯒꯥꯜꯗ ꯂꯩꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯎꯕ ꯃꯇꯝꯗ ꯅꯣꯡꯌꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯔꯤꯛ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯑꯁꯨꯛ ꯊꯦꯡꯂꯤꯕꯗꯤ ꯑꯩꯗꯤ ꯅꯍꯥꯛ ꯂꯥꯛꯃꯟꯗꯕꯗꯨꯗ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯁꯤꯔ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯝꯂꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗ ꯊꯥꯔꯤꯛꯅ ꯈꯨꯝꯃꯤ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯌꯣꯟꯕꯗꯨꯗ ꯈꯔ ꯊꯦꯡꯈꯤꯕꯅꯤ ꯌꯨꯝꯗ ꯆꯪꯂꯁꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯁꯤ ꯊꯥꯔꯤꯛ ꯂꯩꯃ ꯅꯨꯃꯤꯠꯇꯨ ꯃꯍꯧꯁꯥꯗꯒꯤ ꯍꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯣꯔꯥꯝꯕꯤꯕꯨ ꯃꯍꯥꯛꯀꯤ ꯌꯦꯟꯗꯥꯏꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯞꯅ ꯊꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯅꯣꯡꯌꯥꯏꯗꯣ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯊꯥꯔꯤꯛ ꯂꯩꯃ ꯅꯍꯥꯛꯄꯨ ꯑꯉꯥꯡ ꯃꯆꯥ ꯑꯣꯜꯂꯕ꯭ꯔꯣ ꯀꯩꯊꯦꯜꯗꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯃꯣꯔꯥꯝꯕꯤꯗꯨꯕꯨ ꯀꯩꯗꯧꯕꯒꯤ ꯄꯨꯔꯛꯂꯤꯕ ꯅꯪꯗꯤ ꯊꯥꯔꯤꯛ ꯂꯩꯃꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯝꯃꯤ ꯍꯣ ꯏꯆꯥꯅꯨꯄꯥꯅꯦ ꯃꯣꯔꯥꯝꯕꯤꯁꯦ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅꯤ ꯅꯣꯡꯌꯥꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯍꯥꯛꯁꯤꯁꯨ ꯐꯔꯦ ꯐꯔꯦ ꯏꯃꯤꯠꯇ ꯏꯆꯥ ꯎꯖꯗꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯣꯔꯥꯝꯕꯤꯁꯤꯅ ꯏꯆꯥ ꯑꯣꯏꯕ ꯇꯥꯔꯦꯅ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯣꯔꯥꯟꯕꯤꯗꯨ ꯑꯃꯅ ꯑꯃꯨꯛ ꯄꯝ ꯑꯃꯅ ꯑꯃꯨꯛ ꯄꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ ꯇꯁꯦꯡꯅꯃꯛ ꯊꯥꯔꯤꯛ ꯂꯩꯃꯗꯤ ꯃꯣꯔꯥꯟꯕꯤꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯆꯥꯛ ꯊꯣꯡꯕꯗ ꯃꯇꯝꯕꯥꯛꯇ ꯄꯝꯂꯝꯃꯤ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯁꯤꯜꯂꯒ ꯃꯣꯔꯥꯟꯕꯤꯕꯨ ꯐꯃꯨꯡꯗ ꯑꯉꯥꯡ ꯁꯨꯝꯕꯒꯨꯝ ꯁꯨꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯗꯨꯅ ꯃꯣꯔꯥꯟꯕꯤꯕꯨ ꯀꯣꯜꯂꯒ ꯇꯨꯝꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ ꯊꯥꯔꯤꯛ ꯂꯩꯃ ꯇꯁꯦꯡꯅ ꯃꯣꯔꯥꯟꯕꯤꯕꯨ ꯑꯉꯥꯡ ꯑꯃꯅꯤ ꯈꯟꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯗ ꯇꯝꯄꯥꯛꯇ ꯇꯨꯝꯍꯜꯂꯤ ꯊꯥꯕꯜ ꯐꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅ ꯃꯅꯪꯒꯜꯗ ꯄꯣꯔꯒ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯁꯨꯝꯅ ꯁꯛꯏ ꯊꯥ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯅꯆꯥ ꯃꯣꯔꯥꯟꯕꯤ ꯄꯣꯕꯤꯒꯦ ꯄꯣꯕꯤ ꯁꯅꯝ ꯅꯝꯕꯤꯒꯦ ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯃꯇꯪ ꯊꯥꯗꯕꯤꯔꯛꯎ ꯑꯁꯨꯝꯅ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯗꯨꯅ ꯃꯣꯔꯥꯟꯕꯤꯕꯨ ꯐꯃꯨꯡꯗ ꯁꯨꯝꯂꯝꯃꯤ ꯅꯣꯡꯌꯥꯏꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯆꯨꯝꯅꯇꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯁꯥꯟꯅꯖꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯊꯥꯔꯤꯛ ꯂꯩꯃꯗꯤ ꯃꯣꯔꯥꯟꯕꯤꯕꯨ ꯎꯗꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯄꯤꯛꯄ ꯃꯆꯥꯅꯤ ꯈꯟꯕ ꯍꯧꯔꯛꯈꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯗꯤ ꯊꯥꯔꯤꯛ ꯂꯩꯃꯒꯤ ꯃꯇꯩ ꯃꯅꯥꯎꯁꯤ ꯉꯥꯎꯔꯦ ꯍꯥꯏꯅꯕ ꯐꯥꯎꯕ ꯌꯥꯎꯔꯛꯂꯝꯃꯤ ꯈꯔ ꯑꯃꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯁꯨ ꯃꯁꯣꯟꯅꯩ ꯑꯣ ꯌꯦꯡꯕꯕꯨ ꯉꯝꯗ꯭ꯔꯦꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ
ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯉꯥꯡ ꯑꯃꯇꯪ ꯌꯥꯎꯖꯔꯕꯗꯤ ꯐꯗꯧꯅꯤꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯣꯔꯥꯝꯕꯤ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯔꯦꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯤꯁꯥ ꯌꯥꯎꯔꯛꯂꯕꯗ ꯅꯣꯡꯌꯥꯏ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯗꯣꯝ ꯇꯨꯃꯤꯟꯅ ꯈꯥꯡꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯊꯥꯔꯤꯛꯂꯩꯃꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯕ ꯄꯥꯝꯂꯝꯗꯦ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯏꯕ ꯄꯥꯟꯖꯤꯁꯤꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥ ꯄꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯃꯤꯡ ꯂꯩꯔꯕ ꯄꯥꯟꯖꯤ ꯑꯃꯈꯛꯅ ꯅꯣꯡꯃꯗꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯣꯡꯌꯥꯏ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯅꯆꯥꯅꯨꯄꯥ ꯑꯃꯗꯤ ꯐꯪꯖꯧ ꯍꯥꯏꯅ ꯇꯝꯂꯤ ꯑꯗꯨꯕꯨꯅꯦ ꯄꯨꯝꯅꯃꯛꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯑꯣꯏꯟꯁꯤꯟꯗ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯅꯆꯥꯅꯁꯨ ꯅꯤꯖꯧ ꯑꯁꯨꯝꯅ ꯄꯥꯟꯖꯤꯒꯤ ꯋꯥ ꯇꯥꯔꯨꯕꯗꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯅ ꯃꯣꯔꯥꯝꯕꯤꯕꯨ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯊꯥꯔꯤꯛꯂꯩꯃꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯌꯥꯏꯅ ꯃꯣꯔꯥꯝꯕꯤꯕꯨ ꯄꯣꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯁꯨꯝꯂꯒ ꯐꯃꯨꯡꯗ ꯑꯉꯥꯡ ꯑꯃꯒꯨꯝ ꯇꯨꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯁꯤ ꯑꯃꯗ ꯄꯌꯥ ꯍꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯏꯃꯨꯡꯗ ꯅꯍꯥꯟ ꯃꯈꯩ ꯇꯥꯗꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯐꯅ ꯀꯨꯏꯅ ꯇꯥꯔꯝꯃꯤ ꯅꯣꯡꯌꯥꯏ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯂꯝꯃꯤ ꯀꯔꯤ ꯃꯈꯣꯜꯅꯣ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯉꯤ ꯏꯃꯨꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯃꯣꯔꯥꯝꯕꯤꯗꯨꯗꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ ꯃꯣꯔꯥꯝꯕꯤꯕꯨ ꯎꯕ ꯃꯇꯝꯗ ꯅꯣꯡꯌꯥꯏꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯇꯨꯝꯃꯨ ꯏꯆꯥ ꯃꯣꯔꯥꯝꯕꯤ ꯅꯃꯥ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯂꯅꯤ ꯄꯥꯕꯨꯡꯗꯤ ꯄꯌꯥ ꯍꯤꯔꯨꯒꯦꯀꯣ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯄꯌꯥꯁꯤꯡꯗꯨ ꯈꯣꯝꯖꯤꯜꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯑꯉꯛꯄ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯤꯐꯝ ꯊꯣꯛꯇꯦ ꯏꯁꯥꯒꯤ ꯏꯃꯨꯡꯗꯕꯨ ꯀꯔꯤꯒꯤ ꯀꯤꯔꯨꯅꯤ ꯍꯥꯏꯅ ꯐꯨꯛ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯍꯥꯏꯔꯤꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯣꯔꯥꯝꯕꯤꯗꯣ ꯍꯧꯅ ꯅꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯌꯥꯏ ꯑꯉꯛꯄꯅꯦ ꯑꯀꯤꯕꯅꯦ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯒ ꯃꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯣꯔꯥꯝꯕꯤꯕꯨ ꯂꯧꯈꯠꯂꯒ ꯄꯝꯈꯠꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯉꯛꯄꯗꯤ ꯃꯣꯔꯥꯝꯕꯤꯗꯣ ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯃꯁꯥꯗꯨ ꯁꯥꯕꯨꯡ ꯇꯧꯕꯒꯤ ꯏꯅꯤꯜ ꯑꯃꯈꯛ ꯐꯪꯂꯝꯃꯤ ꯑꯃꯁꯨꯡ ꯅꯣꯡꯌꯥꯏꯒꯤ ꯅꯥꯀꯣꯡꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯨꯕꯗ ꯅꯣꯡꯌꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯣꯔꯥꯝꯕꯤꯕꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗꯒꯤ ꯁꯨꯃꯥꯡ ꯌꯧꯅꯅꯕ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯣꯔꯥꯝꯕꯤꯗꯤ ꯂꯩꯃꯥꯏꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯞꯂꯗꯨꯅ ꯅꯣꯡꯌꯥꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯐꯤꯕꯝꯗꯨꯗ ꯅꯣꯡꯌꯥꯏ ꯃꯣꯔꯥꯝꯕꯤꯕꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝ ꯇꯝꯅ ꯂꯩꯖꯕꯤ ꯊꯥꯔꯒ ꯃꯍꯥꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯇꯝꯁꯤꯗ ꯊꯥꯔꯤꯛꯂꯩꯃꯗꯨ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄ ꯃꯄꯥ ꯆꯥꯅꯔꯨꯕꯗꯒꯤ ꯗꯪ ꯍꯦꯛ ꯊꯦꯡꯖꯤꯜꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯊꯥꯔꯤꯛꯂꯩꯃꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯂꯝꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯨꯡꯗ ꯁꯥ ꯀꯩꯒ ꯂꯩꯍꯧꯔꯕ꯭ꯔꯣ ꯑꯁꯨꯛ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤꯁꯤꯕꯣ ꯅꯣꯡꯌꯥꯏꯅ ꯈꯨꯝꯃꯤ ꯅꯨꯄꯤ ꯑꯩ ꯉꯁꯤꯁꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ ꯅꯍꯥꯛ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯥꯎꯗꯨꯅ ꯆꯠꯂꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯊꯥꯔꯤꯛꯂꯩꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯍꯣ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯍꯥꯛꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯕꯗꯤ ꯏꯆꯥ ꯃꯣꯔꯥꯝꯕꯤꯗꯤ ꯍꯨꯏ ꯍꯧꯗꯣꯡꯂꯛꯀ ꯆꯦꯜꯂꯝꯂꯗꯤ ꯀꯝꯗꯧꯕ ꯅꯣꯡꯌꯥꯏꯅ ꯈꯨꯝꯃꯤ ꯅꯍꯥꯛꯀꯤ ꯃꯣꯔꯥꯝꯕꯤꯗꯣ ꯄꯜꯂꯛꯂꯅꯨ ꯃꯍꯥꯛ ꯑꯆꯝꯕ ꯂꯥꯏ ꯐꯗꯤꯕꯤ ꯅꯠꯇꯦ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯑꯃꯈꯛ ꯌꯥꯎꯔꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯥꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯔꯤꯛꯂꯩꯃꯗꯤ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯃꯣꯏ ꯄꯥꯕꯨꯡ ꯌꯨꯝꯗ ꯆꯪꯉꯁꯤ ꯃꯃꯥ ꯑꯩ ꯂꯩꯇꯕꯗ ꯏꯆꯥ ꯃꯣꯔꯥꯝꯕꯤꯗꯣ ꯃꯇꯣꯝꯇ ꯋꯥꯔꯝꯂꯅꯤ ꯑꯁꯨꯝꯅ ꯊꯥꯔꯤꯛꯂꯩꯃ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯃꯣꯔꯥꯝꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯤꯕꯗꯤ ꯐꯪꯂꯝꯗꯦ ꯃꯄꯨꯔꯣꯏꯕꯅ ꯃꯣꯔꯥꯝꯕꯤꯕꯨ ꯂꯪꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯣꯔꯥꯝꯕꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯣꯔꯥꯝꯕꯤ ꯃꯥꯡꯈ꯭ꯔꯕꯗ ꯊꯥꯔꯤꯛꯂꯩꯃꯗꯨ ꯍꯧꯅ ꯇꯦꯡꯊꯥꯔꯒ ꯀꯞꯄ ꯍꯧꯔꯛꯈꯤ ꯏꯃꯥꯒꯤ ꯃꯣꯔꯥꯝꯕꯤ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯩꯗ ꯆꯠꯈ꯭ꯔꯕꯒꯦ ꯑꯁꯨꯝꯅ ꯊꯥꯔꯤꯛꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯣꯔꯥꯝꯕꯤꯗꯨ ꯍꯨꯏ ꯍꯧꯗꯣꯡꯂꯒ ꯁꯣꯏꯗꯅꯃꯛ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥ ꯊꯨꯡꯅꯃꯛ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯊꯤꯖꯔꯝꯃꯤ
ꯐꯪꯃꯜꯂꯛꯇ꯭ꯔꯕꯗ ꯃꯇꯩ ꯃꯅꯥꯎꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯣꯔꯥꯝꯕꯤꯗꯣ ꯍꯥꯟꯅꯒꯨꯝꯅ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯝꯂꯦꯗꯣ꯫ ꯊꯥꯔꯤꯛꯂꯩꯃ ꯃꯣꯔꯥꯝꯕꯤꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯋꯥꯟꯈꯠꯂꯝꯃꯤ ꯑꯗꯨꯒ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯈꯤ, "ꯄꯨꯝꯅꯃꯛꯁꯦ ꯅꯍꯥꯛꯅ ꯀꯤꯃꯟꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯏꯆꯥꯁꯦ ꯉꯁꯥꯏꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯁꯤꯗꯤ?" ꯅꯣꯡꯌꯥꯏꯅ ꯈꯨꯝꯃꯤ, "ꯅꯨꯄꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯗꯕ ꯇꯧꯒꯅꯨ꯫ ꯃꯣꯔꯥꯝꯕꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯂꯪꯊꯣꯛꯄꯗꯒꯤ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯋꯥꯏꯗ ꯀꯞꯂꯒ ꯂꯩꯍꯧꯕꯅꯤ꯫ ꯑꯩꯁꯦ ꯉꯁꯤꯒꯤ ꯇꯨꯝꯕꯁꯨ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ, ꯃꯪꯂꯥ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯑꯃꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅꯤ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯈ꯭ꯔꯁꯤ." ꯊꯥꯔꯤꯛꯅ ꯇꯞꯅ ꯈꯨꯝꯂꯛꯈꯤ, "ꯐꯔꯦ, ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯌꯨꯝ ꯍꯣꯡꯂꯕꯁꯨ ꯀꯥꯏꯗꯦ꯫ ꯇꯧꯕꯇꯕꯨ ꯏꯆꯥꯗꯤ ꯍꯨꯟꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯃꯤꯠꯇꯨ ꯋꯥ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯒ ꯈꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯂꯩꯃ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯪꯒꯟꯗ ꯃꯣꯔꯥꯝꯕꯤꯗꯤ ꯑꯉꯥꯡ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯄꯣꯔꯝꯃꯤ꯫ ꯃꯇꯣꯝꯇ ꯃꯋꯣꯟ ꯃꯈꯜꯂꯤ, "ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯔꯥꯟꯕꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯍꯥꯛꯇꯤ ꯅꯣꯡꯃꯇ ꯑꯔꯥꯟꯕ ꯋꯥ ꯉꯥꯡꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯒꯨꯝ ꯑꯩꯅ ꯃꯣꯔꯥꯝꯕꯤꯕꯨ ꯐꯪꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯣꯟꯖꯦꯜꯗꯣ ꯇꯥꯈꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯕꯗꯒꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯃꯣꯔꯥꯝꯕꯤꯕꯨ ꯏꯁꯥꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯄꯕꯨ ꯑꯣꯏꯔꯤꯒꯗ꯭ꯔꯥ?" ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯣꯔꯥꯝꯕꯤꯁꯨ ꯃꯃꯥꯅ ꯇꯝꯄꯥꯛꯇ ꯑꯗꯨꯃꯛ ꯄꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯃꯣꯔꯥꯝꯕꯤꯕꯨ ꯃꯆꯥꯒꯨꯝꯅ ꯀꯣꯜꯂꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯔꯥꯝꯕꯤꯗꯣ ꯆꯍꯤ 3 ꯅꯨꯄꯥꯃꯆꯥ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯒ ꯀꯥ ꯈꯨꯗꯤꯡ ꯊꯨꯡꯅꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤ ꯃꯄꯥ ꯃꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯣꯔꯥꯝꯕꯤꯅ ꯍꯦꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯔꯥꯝꯕꯤ ꯑꯣꯜꯂꯒ ꯃꯄꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯃꯇꯩ ꯃꯅꯥꯎꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯜꯂꯤꯉꯩ ꯃꯇꯝꯗ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯇꯣ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯪꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯒꯠꯂꯣ ꯃꯣꯔꯥꯝꯕꯤꯒꯤ ꯃꯄꯥ ꯃꯃꯥ, ꯅꯈꯣꯏ ꯑꯅꯤꯃꯛ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏꯅꯤꯡꯊꯧ ꯑꯩꯅ ꯆꯥꯟꯕꯤꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯍꯤꯡꯁꯤꯗ ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯁꯦꯡꯕ ꯆꯐꯨꯗ ꯑꯁꯦꯡꯕ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯆꯣ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯤꯡꯗꯣ ꯃꯗꯨꯅ ꯃꯣꯔꯥꯝꯕꯤꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯤꯉꯩ ꯃꯇꯝꯗ ꯃꯊꯛꯇ ꯇꯞꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯕ ꯃꯣꯔꯥꯝꯕꯤꯕꯨ ꯅꯣꯡꯁꯤꯅ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯀꯣꯟꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯝ ꯇꯧꯔꯒꯗꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯃꯣꯔꯥꯝꯕꯤ ꯑꯣꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯉꯁꯤ ꯑꯍꯤꯡꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯒꯦ ꯐꯪꯂꯔꯣꯏ." ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯗꯣ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯅꯣꯡꯌꯥꯏꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯁꯣꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯟꯗꯨꯅ ꯁꯥꯟꯅꯔꯤꯕ ꯂꯩꯔꯤꯕ ꯃꯣꯔꯥꯝꯕꯤꯗꯨꯗ ꯇꯞꯅ ꯏꯁꯤꯡꯗꯣ ꯍꯩꯊꯔꯝꯃꯤ꯫ ꯊꯥꯔꯤꯛꯂꯩꯃꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯩ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯣꯔꯥꯝꯕꯤ ꯑꯣꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯥ ꯐꯪꯖꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯕꯗꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯐꯪꯖꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯀꯣꯛ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯈꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤ ꯃꯤꯑꯣꯏ ꯂꯥꯂꯨꯞ ꯆꯥꯗꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡꯗꯨ ꯄꯥꯜꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏ ꯄꯤꯁꯛ ꯄꯤꯛꯂꯝꯃꯤ꯫ ꯃꯁꯥꯒꯗꯨ ꯄꯤꯁꯛ ꯄꯤꯛꯏ꯫ ꯆꯍꯤ ꯌꯥꯝꯂꯕꯁꯨ ꯆꯥꯎꯕꯗꯤ ꯏꯍꯦꯟ ꯍꯦꯟꯗꯦ꯫ ꯃꯁꯥ ꯑꯇꯩ ꯃꯌꯥꯝ ꯆꯥꯡ ꯃꯥꯟꯅꯅ ꯆꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯀꯣꯛꯇꯃꯛ ꯆꯥꯎꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯀꯣꯛ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ꯫ ꯃꯀꯣꯛ ꯃꯃꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯄꯥꯟꯖꯕꯗꯒꯤ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯆꯠꯄ ꯃꯕꯨꯡꯁꯤꯡꯅ ꯑꯔꯩ ꯂꯩꯇ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕꯤꯔꯒ ꯂꯩꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯀꯣꯛꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩꯒꯤꯗꯃꯛ ꯑꯣꯟꯊꯣꯛꯅ ꯋꯥꯖꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯑꯣꯏ ꯂꯥꯂꯨꯞ ꯆꯥꯗꯕꯅꯤꯅ
ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯀꯔꯤꯁꯨ ꯄꯥꯡꯕ ꯉꯝꯗꯦ꯫ ꯑꯩꯗꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯆꯥꯔ ꯐꯝꯂ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤꯅ ꯃꯉꯥꯏꯔꯦ꯫ ꯃꯁꯤꯃꯛꯇꯤ ꯑꯩꯁꯨ ꯍꯥꯛꯃꯟꯈ꯭ꯔꯦ꯫ ꯑꯩꯅ ꯉꯝꯕ ꯃꯑꯣꯡꯗ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯃꯥꯃꯁꯤꯡꯅ ꯍꯤ ꯆꯠꯇꯨꯅ ꯂꯂꯣꯜꯂꯤꯕꯁꯦ ꯑꯩꯁꯨ ꯍꯦꯛꯇ ꯌꯥꯎꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯀꯣꯛꯅ ꯃꯃꯥꯗ ꯏꯃꯥ ꯃꯈꯣꯏꯅ ꯍꯤ ꯆꯠꯂꯤꯕꯁꯦ ꯌꯥꯎꯗꯨꯅ ꯁꯦꯟ ꯇꯥꯜꯂꯨꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯍꯤ ꯆꯠꯄ ꯍꯥꯏꯕꯁꯦ ꯋꯥꯈ꯭ꯔꯕ ꯊꯕꯛꯅꯤ꯫ ꯅꯪꯅ ꯌꯥꯎꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ, ꯀꯥꯟꯅꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯌꯥꯗ꯭ꯔꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯛꯂꯕꯗꯨꯗ ꯃꯃꯥꯗꯣ ꯀꯥꯏꯅꯊꯪꯗꯗꯤ ꯃꯕꯨꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯔꯨꯔꯦ꯫ ꯃꯕꯨꯡꯁꯤꯡꯅꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯐꯔꯦ, ꯍꯟꯗꯛꯃꯨꯛꯇꯤ ꯄꯨꯕꯤꯔꯒꯦ, ꯌꯦꯡꯖꯔꯁꯅꯨ ꯍꯥꯏꯅ ꯄꯨꯕꯤꯔꯝꯃꯤ꯫ ꯍꯤꯗꯨ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗ ꯑꯁꯨꯝ ꯍꯣꯟꯈꯤꯕꯅ ꯅꯨꯃꯤꯠ 4-5 ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯤ ꯄꯣꯡ ꯇꯥꯗꯕ ꯎꯃꯪ ꯑꯃꯈꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯤꯅꯨꯡꯗ ꯄꯥꯟ, ꯃꯥꯏꯔꯦꯜ, ꯆꯦꯡ ꯆꯥꯛ, ꯂꯂꯣꯟ ꯄꯣꯠꯅꯆꯤꯡꯕ ꯄꯣꯠ ꯆꯩ ꯀꯌꯥꯃꯔꯨꯝ ꯍꯥꯞꯂꯝꯃꯤ꯫ ꯍꯤꯅ ꯑꯁꯨꯛꯄ ꯎꯃꯪ ꯃꯌꯥꯏ ꯐꯥꯎꯔꯒ ꯍꯣꯜꯂꯛꯄꯗ ꯗꯥꯀꯨ ꯀꯥꯡꯕꯨ ꯑꯃꯈꯛ ꯍꯤ ꯇꯣꯡꯗꯨꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯀꯣꯛ ꯈꯣꯏꯒꯤ ꯍꯤꯗ ꯌꯥꯎꯔꯤꯕ ꯍꯤꯔꯣꯏꯁꯤꯡꯗꯨ ꯂꯝ ꯁꯥꯡꯅ ꯍꯤ ꯍꯣꯜꯂꯛꯄꯒꯤ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯍꯤꯗꯨ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯃꯇꯥ ꯐꯕ ꯑꯃꯗ ꯊꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯅꯨꯡꯗꯨꯗ ꯃꯈꯣꯏ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯈꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯅꯈ꯭ꯔ ꯐꯥꯎꯕ ꯃꯀꯣꯛꯇꯤ ꯃꯥꯏꯔꯦꯜ ꯃꯔꯛꯇꯨꯗ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯤ ꯑꯃꯈꯛ ꯇꯞꯅ ꯍꯣꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯀꯣꯛꯇꯣ ꯃꯥꯏꯔꯦꯜ ꯃꯔꯛꯇꯨꯗ ꯃꯈꯣꯜ ꯃꯔꯥꯡ ꯑꯃꯠꯇ ꯊꯣꯛꯍꯟꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯍꯣꯟꯖꯤꯜꯂꯛꯂꯤꯕ ꯍꯤꯗꯨꯗꯒꯤ ꯃꯤ ꯈꯔ ꯃꯈꯣꯏꯒꯤ ꯍꯤ ꯃꯅꯨꯡꯗ ꯀꯥꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯜ ꯌꯥꯝꯂꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ, ꯄꯣꯠ ꯆꯩ, ꯑꯥꯒꯔꯅꯆꯤꯡꯕꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯤꯗꯨꯗ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯍꯤꯗ ꯇꯣꯡꯈꯠꯂꯒ ꯑꯃꯨꯛ ꯃꯐꯝꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕꯁꯤꯡꯅ ꯍꯣꯕꯦ ꯇꯧꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯗꯨꯗ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗꯨꯒꯤ ꯈꯨꯗꯣꯞ ꯂꯩꯔꯣꯏꯕ ꯑꯃꯈꯛ ꯃꯀꯣꯛ ꯈꯣꯏꯒꯤ ꯍꯤꯅꯨꯡꯗ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯀꯣꯛꯅ ꯈꯨꯗꯣꯞꯇꯣ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡ ꯈꯔ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯀꯣꯛꯅ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯒꯠꯄꯤꯔꯣ! ꯍꯨꯔꯥꯟꯕꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯍꯨꯔꯒ ꯄꯨꯈ꯭ꯔ ꯃꯥꯜꯂꯦ꯫ ꯋꯥꯁꯤ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯗꯨꯅ ꯐꯨꯛ ꯍꯧꯒꯠꯅꯩ꯫ ꯍꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯂꯣꯟ ꯄꯣꯠ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯃꯥꯝꯍꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯉꯩ ꯍꯨꯔꯥꯟꯕꯁꯤꯡꯅ ꯄꯨꯝꯅꯃꯛ ꯍꯨꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯟꯅꯕ ꯍꯤꯁꯦ ꯃꯃꯥꯏ ꯑꯣꯜꯂꯁꯤ꯫ ꯃꯌꯥꯝꯅꯁꯨ ꯐꯔꯦ ꯀꯔꯝ ꯇꯧꯅꯤ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯅ ꯇꯨꯝꯂꯒ ꯂꯩꯔꯨꯕꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯨ ꯃꯌꯨꯝ ꯄꯥꯡꯅ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯕꯨꯡꯁꯤꯡꯅ ꯃꯀꯣꯛꯀꯤ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯍꯟꯗꯛꯇꯤ ꯏꯃꯥꯛꯅ ꯌꯥꯎꯕꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯗꯥꯀꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯨꯔꯒ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯂꯕꯅꯤ꯫ ꯃꯊꯪꯒꯤ ꯈꯣꯡꯐꯝꯗ ꯏꯃꯥꯛꯀꯤ ꯁꯔꯨꯛꯇꯣ ꯐꯖꯅ ꯇꯝꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯀꯣꯛꯄꯨ ꯃꯃꯥꯗ ꯁꯤꯟꯅꯔꯝꯂꯒ ꯃꯥꯃꯁꯤꯡꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯅ ꯍꯨꯟꯗꯣꯛꯂꯝꯕ ꯈꯨꯗꯣꯞ ꯂꯩꯔꯣꯏꯕꯒꯤ ꯋꯥꯗꯨ ꯃꯀꯣꯛꯅ ꯀꯅꯥꯃꯠꯇꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯇꯥꯡ ꯆꯥꯕꯗ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯂꯨꯅ ꯊꯝꯖꯩ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯡ ꯌꯦꯡꯅꯤꯡꯃꯟꯕꯗꯒꯤ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯃꯇꯝ ꯑꯃꯗ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯂꯒ ꯂꯥꯇꯣꯟ ꯑꯃꯒꯤ ꯃꯊꯛꯇ ꯈꯨꯗꯣꯞꯇꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯈꯨꯗꯣꯞꯇꯨꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯔꯝꯃꯤ, ꯍꯦ ꯈꯨꯗꯣꯞ ꯂꯩꯔꯣꯏꯕ, ꯅꯇꯤꯛ ꯅꯒꯨꯟ ꯆꯪꯈꯣꯟꯕꯅꯤ꯫ ꯏꯃꯥ ꯏꯆꯥꯅ ꯋꯥꯔꯤꯕꯁꯤꯗꯒꯤ ꯀꯣꯛꯅꯅꯕ ꯁꯅꯥ ꯃꯇꯨꯝ ꯐꯖꯔꯕ ꯑꯃꯇꯪ ꯊꯣꯛꯍꯟꯕꯤꯌꯨꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯃꯍꯥꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯂꯥꯇꯣꯟꯗꯨꯒꯤ ꯃꯊꯛꯇ ꯈꯨꯗꯣꯞꯇꯨꯒꯤ ꯃꯅꯥꯛ ꯃꯛꯇꯗ ꯐꯖꯔꯕ ꯉꯥꯡꯂꯩꯅꯕ ꯄꯨꯡꯀꯛ ꯆꯥꯎꯕ ꯁꯅꯥ ꯃꯇꯨꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯀꯣꯛꯇꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯊꯣꯛꯑꯦꯗꯅ, ꯑꯆꯝꯕ ꯈꯨꯗꯣꯞ ꯅꯠꯇꯦꯗꯅ ꯃꯁꯤꯗꯤ, ꯏꯃꯥ ꯏꯆꯥꯕꯨ ꯂꯥꯏꯔꯕ ꯍꯧꯗꯣꯛꯆꯅꯕ ꯂꯥꯏꯃꯛꯅ ꯍꯦꯛ ꯄꯤꯔꯛꯂꯕꯅꯤ꯫ ꯈꯨꯗꯣꯞꯁꯤ ꯂꯩꯔꯗꯕꯨ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯨꯈꯤꯅꯤ? ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯊꯑꯣꯏ ꯎꯁꯤꯠꯄꯤꯗ꯭ꯔꯤꯕꯁꯤ ꯀꯣꯛꯅꯅꯕ, ꯏꯃꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯅꯅꯕ ꯑꯩ ꯅꯨꯄꯤ ꯊꯤꯔꯒꯦ꯫
ꯅꯨꯄꯤꯗꯤ ꯇꯔꯥꯏꯕ ꯂꯧꯕ ꯌꯥꯗ꯭ꯔꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯄꯣꯛꯄꯤꯗꯣ ꯃꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯔꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛꯅ ꯑꯩꯕꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯛꯅꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯅꯤ ꯑꯁꯨꯝ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯀꯣꯛꯅ ꯃꯃꯥꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯕꯤꯔꯨ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯃꯃꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯃꯗꯣ ꯊꯤꯛ ꯅꯦꯝꯕꯅ ꯊꯥ ꯂꯥꯝꯕ ꯇꯥꯒꯅꯤꯗꯣ ꯑꯗꯨꯕꯨ ꯃꯆꯥꯅ ꯇꯛꯃꯟꯕꯗꯒꯤ ꯃꯃꯥꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕ ꯆꯠꯂꯝꯃꯤ ꯅꯤꯡꯊꯧꯅ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯃꯉꯛ ꯂꯥꯛꯇꯨꯅ ꯏꯜꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯍꯟꯕ ꯂꯩꯇꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯃꯤꯅ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯋꯥ ꯍꯥꯏꯔꯛꯂꯕꯗ ꯃꯀꯣꯛꯅ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯒꯤ ꯃꯇꯦꯡꯅ ꯅꯤꯡꯊꯧꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯥꯡꯊꯣꯛꯂꯝꯃꯤ ꯉꯝꯂꯣꯏ ꯈꯜꯂꯨꯕ ꯋꯥ ꯄꯨꯝꯅꯃꯛ ꯉꯝꯂꯛꯄꯗꯨꯗꯗꯤ ꯅꯤꯡꯊꯧꯁꯨ ꯆꯤꯟ ꯄꯨꯊꯕ ꯇꯥꯔꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯀꯣꯛꯀ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕꯤꯈꯤ ꯑꯁꯨꯝꯅ ꯃꯀꯣꯛꯀꯤ ꯃꯃꯥ ꯃꯆꯥꯗꯣ ꯅꯤꯡꯊꯧꯒ ꯃꯔꯤ ꯃꯇꯥ ꯑꯣꯏꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯅꯨꯡꯉꯥ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯁꯛꯇꯤꯕꯨ ꯂꯩꯔꯕꯗꯤ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯕꯤ ꯏꯀꯥꯏ ꯈꯨꯝꯅꯩ ꯃꯤꯑꯣꯏ ꯂꯥꯂꯨꯞ ꯆꯥꯗ꯭ꯔꯕ ꯃꯀꯣꯛꯇꯨ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯐꯪꯂꯨꯕꯗꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯃꯃꯥꯛ ꯅꯨꯄꯥ ꯑꯣꯏꯗꯨꯅ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ